ꯊꯝꯖꯦ ꯑꯩꯈꯣꯏ ꯏꯃꯨꯡꯁꯦ ꯉꯔꯥꯡ ꯂꯩꯍꯧꯕꯒ ꯉꯁꯤ ꯂꯩꯍꯧꯕꯒ ꯆꯥꯛꯈꯨꯝꯗ ꯊꯤꯗꯨꯝ ꯄꯥꯏꯁꯤꯜꯂꯛꯑꯦ ꯃꯌꯥꯝ ꯀꯗꯥꯏꯅꯣꯅꯦ ꯀꯔꯝꯕꯅꯣ ꯁꯤꯔꯣ ꯁꯤꯔ ꯑꯃꯗꯤ ꯑꯣꯏꯗꯣꯔꯤ ꯑꯩꯈꯣꯏ ꯊꯤꯔ ꯍꯣꯏꯅꯦ ꯊꯤꯅꯤꯅꯦ ꯃꯌꯥꯝ ꯌꯦꯡꯉꯣ ꯅꯣꯡꯁꯤꯁꯨ ꯀꯟꯅ ꯇꯧꯁꯤꯜꯂꯛꯏ ꯒꯨꯂꯥ ꯃꯔꯛꯁꯤꯗ ꯃꯌꯨꯝꯗ ꯍꯟꯖꯔꯦ ꯆꯦꯛꯂꯥ ꯃꯌꯥꯝ ꯃꯌꯨꯝꯗ ꯍꯜꯂꯦ ꯄꯥꯏꯔꯨꯕ ꯃꯌꯥꯝꯗꯣ ꯆꯥꯔꯕꯨꯟꯗꯣ ꯋꯥꯂ ꯇꯥꯎꯔꯦ ꯇꯨꯅꯤꯁꯨ ꯆꯣꯠꯂꯦ ꯉꯁꯤꯅ ꯗꯦꯠ 2ꯅꯦꯕꯀꯣ ꯉꯔꯥꯡꯒꯤꯗꯨꯒ ꯉꯁꯤꯅ ꯑꯃꯨꯛ ꯌꯦꯡꯉꯣ ꯍꯧꯖꯤꯛ ꯂꯦꯟꯗꯤ ꯀꯥꯏꯔꯦ ꯑꯗꯨꯅ ꯈꯔꯗꯤ ꯀꯩꯅꯣ ꯇꯧꯔꯦ ꯄꯥꯊꯈ꯭ꯔꯦꯕꯀꯣ खरा चिंथरे अदो हुजी अई जुमदा चटलिनी ngaraंगी फिबम दुगई कमाय तौरिबा तुमता येंगे ओंधारदि लोरसि लंबी से पुखी सोमदा लैबनिना निको हमना इनियामगा सोमदा तोनुगने बको मांग चलिसे खगा चबि थोंगा पुरा खंगदे अस अई चलिसे करी मरक्तनो खंब्रा नाबी सिंबी मरक्ता उसोय हौब्राने ए उसोय हौरे उसोय गसे फरफर नोमिमि सिंग इंदी काय खिबदे गरगर सिंगे हायबको सिगसे आजव मारा सिगी इंतरकसे लो इसिंग हंदराय लाइरो मा ख्वांग यौरी आई जेंगे ओय मा कोक तक खने करी नोने पाचौ लुहोंग जतोरो हा पाचौ लुहोंग जतोरो काय तो बसना जाय म त ngai का पछिलाओ एम तो हां डिजिटल उरोनो ना कापम ला बिकेंगी जीपीएस तो बोल राजेश्वर बो 6 तक हुआ हम जेंगो खोइ इमुंगसे ngaraंग लेहौबगा ngasi लेहौबगा कमायना फिबम सोई यौ याराबो 7 8 नत्रगा मैं आई सेंडेन तावरे ने लुपा लाकुदो आई थोमनम त जेउंगे चप्पल से उतरदि का तवेबको हेलो ऑप्शन गे चप्पल से फमुम बौदी तावरमदे इनेम तो कनो हांगदो आरो सिसे चापी हांगदोना ब्रो जबी हमको ना ऊपर टिंग बनी चापी का कताई थमरो मुंदे चापी हांगदो के जमा असि कनो ता होद्रे मैम जेंगो खोगी सुमाइना लोइना कंगरई में बको इसिंग से ngaraंग से सी फिबम से खोगी इसिंग से अइना खंजाबदा सी जौरमेबा पालोंगी सी जे मचिन जे जौरमे मांगे दे हंदा किसना मु चा ओबो हेन मारेबको केन मैम तादे मैम सिंगो खोगी फमले खागी जुमने बको दुगा से मपानददी सुमांगददी पुरा ngak sam जौदोइनाबा अदुगा सिगी मखोंग सि कोंकुट अचोम लेबने रोड लेरे सिंटेक्स के से थोड़ा मारो ऑन ले रहे स्वाय कोंकुलम लेबे से एक जबना चपुक लगु खदरगा दाइन हम चटके सोम साइता सोंगी एंडी पुखाइबदो जेंहलके ओइमा से लेरे सिदनिको इंटर से कालगा चलिनि कोई मोरक ती हिंगौरे बस गया हम ले रे ओमा पूरा काई रो दारी से कनो से मा से कोंकुलम ले ये नेम तो कई दन ले का दोबा ओ मेमोरी वे होना बनी को जुंगी कनो द सात त कारगा ते खदी लोरे को आई जम खिजे सिसे कदाई दनो
ꯀꯥꯏꯁꯦ ꯅꯦꯝꯇꯣ ꯑꯦꯟꯗꯤ ꯀꯥꯏꯔꯦ ꯁꯤ ꯀꯗꯥꯏꯅꯣ ꯃꯣꯏꯅꯗꯤ ꯀꯥꯏꯔꯦ ꯍꯥꯏ ꯋꯥꯛꯇ ꯆꯠꯂꯤꯃꯤ ꯂꯩꯍꯧ ꯄꯣꯛꯄꯤꯗꯁꯨ ꯏꯁꯤꯡ ꯆꯪꯍꯧꯔꯤ yung miyam siya pura malang gatare yung pagi jum pagi juga endi se pura kai de hai ba ko sikale pi se mi khara sikale pi se ado pura kai de hai endi se aduna ising se jingi me ba ko natra di ising se jingpham leite ba khadang dang mamang ai ta kai hi pham ni thon gi ba ko ro handak su kaino di mamang ai kai ba ne sum jam chala min na gyan men ta ma tom ta inghai ne ba ko mi na taw khai ba na te ba ngam loirak pada khoin taw do se ado ai sing je handare ko jam di dei moi gi phalang sina tak padi sing se ka mu kha handara ba ko main taw re ya nong su chu khalai ye sarak siga adu somda ching khra bin na ne kano siga wa khong ma pa siga ngam sini pamu lai kai ngam jengo em do hau re seng ba sigi kano se ma pan je hau la ko ko gi wal sina phalang sina siga lai re aduga object se tam tam na seng ba id ma pan gi se inda do ne ba mung de jing wa se ba mung de sum am handa ho re do kum da ge tek siga nak pa ga Pajam kari ya tadi, entra. Gak koi guys. Mesin ka saja, kap pemma thara ni ure. Mesin ka saja. Sanggoi sih so. Ujala ka saja tahu re, char bundo wala tahu re. Tu ni sucot le, ni par. Moi mà khá lắm cái zoom chụp tông vào ra không thể này nha mọi cả nha mọi cả tôi có xịt thùng cho hàng đống thầm này tôi có dress cái tí hàng đống tre hạt chập rồi đấy sinh hạt chập bị tàu làm ăn đấy xem nông chúng ta sẽ lấy gì không sinh chú thùng ba nông chúng ta săn bậy đẫm làn tàu chứ tôi có nọ sao làm này cả mấy em chơi nông chú jam nó lại cả kí bùi cái lệ nông chú mắm nó tàu nó lại như vậy duga ising so handadri jam jang na handadri si loina hangdong nong tham nya ko si se to ri ngai da indari ngai da cheng hau do nem ko oh singi sa si gi khatang manak la mane hujik kan to do se sing lai ngai da cheng hau ge ko Duga sing hau rage ba ko am lengo mana dai ni ngare sing do ba sina haren sing ma thau ta de na ko du kar en chula ka da mo ma ande sing do ko am lengo nom si chu na thau thlai gulam ra ki ga che ki bam ba thau le ko lin ka par ka ra na thau le ngai gi mang da lak pa no me ba chu le se ni ma'am duga in thara changalam ga to ga ba thok le no ko ko ki mani na thok le bu ni han da ya bu ai ki se lon han ge ko ana nga sai khar ki ja hang do tham me du lon han ge gam ki jai su gum ba da chang ba se nam su nam thire aduga napi ga le rang da napi mong ko sang bi napi ga le gan ba do jum na gi lila bom na si adi siroi drain khali kon chale ai godre se ta hang do ning ba do chapi do lai tri chapi do pura sa pura tapi pura kanya ba ko no na chi lai se ona what da san sira mani ne oye
ꯀꯦꯃꯦꯔꯥꯁꯦ ꯅꯣꯝꯃꯒ ꯕ꯭ꯂꯔ ꯆꯠ ꯂꯩꯔꯝꯃꯦ ꯁꯦ ꯎꯄꯥꯂꯣꯡꯒꯁꯦ ꯂꯣꯏꯅ ꯂꯥꯛꯁꯜꯂꯦ ꯌꯨꯝꯗ ꯂꯥꯏꯒꯤ ꯀꯥ ꯍꯥ ꯊꯤꯗꯨꯝ ꯃꯥꯟꯕꯝ ꯆꯥꯛꯈꯨꯝꯗ ꯆꯪꯉꯦ ꯍꯥꯏꯔꯤ ꯃꯌꯥꯝ ꯊꯤꯗꯨꯝ ꯃꯥꯟꯕꯝ ꯆꯪꯉꯦ ꯍꯥꯏꯔꯤ ꯃꯌꯥꯝ ꯑꯝꯇ ꯌꯦꯡꯒꯦ ꯀꯗꯥꯏꯅꯣ ꯊꯤꯗꯨꯝ ꯃꯥꯟꯕ ꯆꯥꯛꯈꯨꯝꯗ ꯊꯤꯗꯨꯝ ꯄꯥꯏꯁꯤꯜꯂꯛꯑꯦ ꯃꯌꯥꯝ ꯀꯗꯥꯏꯅꯣꯅꯦ ꯀꯔꯝꯕꯅꯣ ꯁꯤꯔꯣ ꯁꯤꯔ ꯑꯃꯗꯤ ꯑꯣꯏꯗꯣꯔꯤ ꯍꯣꯏ ꯊꯤꯔ ꯍꯣꯏꯅꯦ ꯊꯤꯅꯤꯅꯦ ꯁꯤꯔꯅꯦ ꯍꯨꯏꯊꯤꯒ ꯃꯥꯜꯂꯤꯅꯦ ꯍꯨꯏꯊꯤ ꯃꯥꯜꯂꯦꯕ ꯅꯪ ꯌꯦꯡꯉꯣ ꯊꯤꯗꯨꯝ ꯃꯥꯟꯕ ꯑꯃ ꯆꯥꯛꯈꯨꯝꯗ ꯆꯪꯉꯦ ꯊꯤꯔ ꯅꯠꯇ꯭ꯔꯒ ꯍꯩꯅꯧ ꯃꯀꯨꯔ ꯈꯪꯗꯦ ꯍꯩꯅꯧ ꯃꯔꯨꯔ ꯈꯪꯗꯦ ꯀꯩꯅꯣ ꯑꯁꯤꯒꯅ ꯑꯦꯟꯗꯤ ꯄꯣꯛꯈꯥꯏꯕꯒꯤ ꯀꯩꯅꯣ ꯇꯧꯕ ꯏꯟꯊꯕ ꯑꯗꯨꯏ ꯂꯩꯍꯧ ꯄꯨꯕꯤꯗꯅ ꯏꯟꯈꯠꯂꯛꯄ ꯑꯗꯨꯅꯦ ꯑꯩꯅ ꯁꯦꯟꯗꯦꯜ ꯂꯨꯄꯥ ꯍꯥꯏꯗꯣ ꯑꯩ ꯌꯥꯝ ꯇꯜꯂꯤꯅꯦ ꯃꯈꯥꯗ ꯁꯥ ꯂꯩꯕꯗꯣ ꯃꯈꯥꯗꯗꯤ ꯁꯥ ꯂꯩꯕꯗꯣ ꯈꯪꯗꯅꯕ ꯑꯩ ꯌꯥꯝ ꯀꯤꯖꯩꯗꯨꯗꯣ ꯑꯗꯨꯅ ꯑꯩ ꯁꯦꯟꯗꯦꯜ ꯂꯨꯄꯤꯝ ꯃꯌꯥꯝ ꯑꯁꯤꯒꯤ ꯃꯈꯣꯡꯁꯨ ꯁꯦꯡꯍꯧꯒꯦ ꯃꯃꯥꯡ ꯆꯍꯤꯗꯁꯨ ꯌꯥꯝ ꯋꯥꯈ꯭ꯔꯦ ꯁꯨꯃꯥꯏꯅ ꯇꯧꯍꯧꯗꯕꯗꯒꯤ ꯀꯩꯅꯣ ꯇꯧꯕꯩꯔꯥ ꯐꯤꯒ ꯂꯥꯛꯁꯜꯂꯦ ꯀꯩꯅꯣ ꯊꯥꯎꯒ ꯊꯣꯛꯅꯕꯩꯔꯥ ꯌꯦꯡꯉꯣ ꯀꯥꯡꯊꯣꯟꯅꯦꯕꯀꯣ ꯍꯥꯟꯅꯩ ꯀꯥꯡꯊꯣꯟ ꯃꯈꯣꯡꯁꯦ ꯑꯝꯇ ꯁꯦꯡꯗꯣꯛꯈꯤꯒꯦ ꯃꯌꯥꯝ ꯌꯦꯡꯉꯣ ꯑꯩ ꯀꯥꯡꯊꯣꯟ ꯃꯈꯣꯡꯁꯦ ꯁꯦꯡꯕ ꯂꯣꯏꯔꯦꯀꯣ ꯑꯉꯝꯕ ꯈꯔ ꯁꯦꯡꯗꯣꯛꯑꯦ ꯑꯗꯨꯒ ꯁꯤꯒꯤ ꯀꯩꯅꯣꯁꯤꯁꯨ ꯁꯦꯡꯍꯧꯒꯦꯕꯀꯣ ꯇꯦꯕꯜꯒꯤ ꯃꯈꯣꯡꯁꯤꯁꯨ ꯏꯁꯤꯡꯁꯦ ꯑꯗꯨꯝ ꯆꯤꯡꯊꯕꯅꯤꯅ ꯑꯍꯤꯡ ꯁꯦꯡꯗꯣꯛꯎꯔꯗꯤ ꯌꯥꯝꯅ ꯏꯁꯤꯡ ꯑꯐꯕꯅ ꯁꯦꯡꯉꯛꯄ ꯃꯇꯝꯗ ꯌꯥꯝꯅ ꯁꯤꯡꯅꯕꯩ ꯃꯊꯧ ꯇꯥꯗ꯭ꯔꯦꯅꯀꯣ ꯑꯗꯨꯒꯤ ꯇꯦꯕꯜ ꯃꯈꯣꯡꯁꯨ ꯈꯔ ꯁꯦꯡꯍꯧꯒꯦ ꯇꯦꯕꯜꯁꯤꯁꯨ ꯇꯨꯡꯗ ꯊꯥꯡꯒꯠꯂꯤꯅꯦꯕꯀꯣ ꯁꯤꯗꯤ ꯈꯤꯇꯪꯗꯅꯦ ꯐꯨꯔꯤꯠꯁꯦ ꯆꯥꯗ ꯂꯥꯎꯏꯕꯀꯣ ꯃꯈꯥꯝꯗ ꯑꯗꯨꯅ ꯑꯩ ꯆꯄꯜ ꯇꯣꯡꯉꯦ ꯃꯈꯥꯒꯤꯁꯤꯗꯤ ꯅꯣꯡꯁꯨ ꯍꯧꯖꯤꯛ ꯃꯄꯥꯟꯗ ꯆꯨꯔꯤ ꯂꯝꯖꯦꯟ ꯈꯨꯂꯪꯁꯦ ꯈꯤꯇꯪ ꯇꯧꯊꯣꯛꯏꯅꯤꯀꯣ ꯃꯅꯨꯡꯗꯁꯨ ꯂꯩ ꯒꯨꯂꯤꯇꯔꯒꯁꯦ ꯆꯣꯠꯍꯧꯗ꯭ꯔꯦ ꯁꯨꯃꯥꯏꯅ ꯁꯝꯗ ꯑꯃꯨꯛ ꯌꯦꯡꯉꯨꯒꯦ ꯄꯥꯂꯣꯡꯁꯤꯁꯨ ꯈꯤꯇꯪ ꯇꯩꯊꯣꯛꯎꯒꯦꯀꯣ ꯋꯥꯏ ꯃꯥꯏ ꯁꯤꯒ ꯂꯝꯕꯤꯕ ꯁꯦꯞ ꯐꯣꯂꯤ ꯉꯥꯛꯇꯅꯦꯕꯀꯣ ꯁꯤ ꯇꯩꯊꯣꯛꯎꯔꯗꯤ ꯍꯦꯡ ꯑꯐꯕꯅ ꯇꯩꯊꯣꯛꯄꯗ ꯆꯥꯡꯅ ꯀꯣꯛꯑꯦꯕ ꯐꯣꯂꯤꯁꯦ ꯑꯗꯨꯝ ꯋꯥꯎꯅ ꯂꯩꯕꯅꯦꯕ ꯃꯣꯏ ꯀꯩ ꯑꯣꯏꯔꯤꯁꯦ ꯃꯣꯏꯁꯨ ꯃꯊꯋꯥꯏ ꯀꯌꯥꯝ ꯀꯟꯅ ꯏꯔꯣꯏ ꯋꯥꯁꯤꯜꯂꯛꯄꯁꯤꯗ ꯌꯥꯝ ꯋꯥꯔꯦ ꯃꯌꯥꯝ ꯁꯤꯗꯅ ꯀꯩꯅꯣꯝ ꯇꯥꯎꯔꯦ ꯑꯗꯨ ꯀ꯭ꯋꯥ ꯇꯥꯎꯔꯦ ꯑꯗꯨꯒ ꯀꯌꯥꯝ ꯊꯤꯅ ꯇꯧꯋꯦ ꯁꯤꯒ ꯒꯣꯗ꯭ꯔꯦꯖꯀꯤꯅꯦ ꯁꯤꯐꯧ ꯆꯪꯉꯝꯃꯤ ꯃꯤꯒꯤꯁꯤꯡꯁꯦ ꯃꯃꯥꯡꯗꯩꯗ ꯁꯤ ꯆꯪ ꯄꯣꯟꯇꯦꯕꯀꯣ ꯑꯗꯣ ꯁꯤ ꯃꯈꯥꯒꯤ ꯁꯦꯛꯁꯟꯅ ꯁꯤꯒ ꯑꯗꯒꯤ ꯁꯤꯒꯩ ꯂꯧꯊꯣꯛꯑꯝꯗꯗꯤ ꯑꯩ ꯁꯤꯔꯝꯃꯅꯤ ꯉꯔꯥꯡ ꯁꯤ ꯂꯧꯊꯣꯛꯑꯕꯩ ꯐꯔꯤꯅꯦꯕꯀꯣ ꯀꯦꯃꯦꯔꯥꯁꯤ ꯀꯩꯅꯣꯝ ꯇꯣꯠꯈ꯭ꯔꯦ ꯃꯌꯥꯝ ꯌꯦꯡꯉꯣ ꯁꯤꯁꯦ ꯏꯁꯤꯡ ꯇꯧꯔꯛꯇ꯭ꯔꯤꯉꯩꯗ ꯒꯣꯗ꯭ꯔꯦꯖ ꯁꯨꯃꯥꯏꯅ ꯅꯥꯜꯍꯧꯔꯤꯅꯦꯕꯀꯣ ꯅꯠꯇ꯭ꯔꯗꯤ ꯐꯨꯂꯤꯁꯦ ꯌꯥꯝ ꯇꯧꯋꯤ ꯑꯗꯣ ꯁꯣꯝꯒꯤꯁꯦ ꯌꯦꯡꯍꯜꯂꯛꯀꯦ ꯌꯦꯡꯉꯣ ꯁꯣꯝꯒꯤꯁꯦ ꯑꯩꯅ ꯉꯔꯥꯡ ꯒ꯭ꯂꯥꯁ ꯅꯨꯡꯁꯦ ꯁ꯭ꯋꯥꯏꯁꯤꯒ ꯍꯥꯞꯆꯤꯜꯂ ꯊꯝꯃꯝꯕꯅꯦꯕꯀꯣ ꯃꯃꯥꯡ ꯆꯍꯤꯒꯤ ꯍꯥꯞꯄꯗꯣ ꯑꯗꯨꯝ ꯍꯥꯞꯄꯦꯕ ꯑꯩꯈꯣꯏ ꯂꯧꯊꯣꯛꯇ꯭ꯔꯦꯕꯀꯣ ꯑꯗꯣ ꯃꯁꯤꯁꯦ ꯒ꯭ꯂꯥꯁꯁꯦ ꯑꯣꯟꯊꯅ ꯂꯩꯔꯝꯃꯦꯕ ꯒ꯭ꯂꯥꯁ ꯈꯔꯁꯦ ꯑꯣꯟꯊꯔꯒ ꯀꯩꯗꯧꯔꯤ ꯏꯕꯦꯝꯃ ꯍꯣꯏ ꯄꯨꯊꯅꯤ ꯀꯩꯅꯣ ꯔꯣड ꯂꯩꯕꯅꯤ ꯒꯣꯏꯗꯤ ꯆꯪꯉꯛꯀꯅꯨ ꯊꯣꯛꯂꯛꯄꯗ ꯏꯁꯤꯡ ꯀꯪꯊ ꯂꯩꯔꯝꯃꯦ ꯑꯩꯒꯤ ꯀꯦꯃꯦꯔꯥꯁꯦ ꯃꯣꯠꯈ꯭ꯔꯦ ꯀꯩꯅꯣꯝ ꯈꯛꯇ ꯊꯦꯡꯉꯨꯔ ꯃꯥꯜꯂꯦ ꯑꯗꯨꯒ ꯐꯖꯅ ꯍꯟꯊꯔꯝꯃꯦ ꯏꯁꯤꯡꯁꯦ ꯌꯦꯡꯉꯣ ꯁꯤꯒꯤ ꯂꯤꯡꯇꯔꯒꯁꯦ ꯐꯥꯎꯒꯠꯂꯝꯃꯦ ꯉꯁꯥꯏ ꯐꯥꯎꯒꯠꯇꯕꯅꯦꯕ ꯑꯩꯁꯦ ꯑꯈ꯭ꯋꯥ ꯀꯨꯏꯅꯗꯤ ꯊꯕꯛ ꯁꯨꯔ ꯊꯣꯛꯂꯛꯏ ꯃꯥꯜꯂꯦ ꯏꯃꯨꯡꯗ ꯃꯦꯆꯤꯟ ꯁꯦꯡꯗꯣꯛꯀꯦ ꯑꯃꯨꯛ ꯑꯩꯒꯤ ꯃꯌꯥꯝꯁꯦ ꯃꯌꯨꯝꯗ ꯍꯟꯅꯔꯦ ꯍꯣꯏ ꯅꯪ ꯀꯩꯗꯧꯕꯩ ꯂꯥꯛꯏꯅꯣ ꯊꯕꯛꯁꯨ ꯌꯥꯎꯔꯣꯏꯗꯕꯗ
mayum dah hanjare cekla miyam mayum dah le pairuba miyam do Yung cek lah jom dah hanjare miyam yang pamung ba sek dai poli do khal lau thare ba ko kam di khang thare isin he khang thare demo sel wena sang lai ma ba nam thi bana lo re iseng ko se ko loi ju ko khang thara ko do senga chala sai ma thulum da senga me do ojim tharam da khang thara sing se ching ni ba jana daga Sinta sing doge. Wari mem. Kami sing sa jam-jang na handa hai ko. Sing hadari ni aba doga. Kalau so handi handa re jal jing thare doga. Lagi inung hi jana. Nungam bese. Kali je. Ko mana rin kase. Sampai siang aja, mai dia ngomong berseng nabi nya buka, mai sai siang udah gadi, nak tak salah ya, kang handan na ko, pam calu, handak siapa poli di jam hat mare ko, memang dana habu heli poli, dada lau, juga segala ada koi cakum. Cakum yo bosta aja man. Cakum di luar. Aduh mamangi dana polisi jam hai apa ko. Lagi dana habu wale. Nong ku karena curi saja. Sebenarnya dari ko. Dari saya. Rakam patri. Juga ngarang juga selendar do segala ira. Ibu sampai kemana tu ibu jengge. Gue gi. Bo. Aku itu suka lawa. Yang sih iroi ba, nggak ada mau mana mana. Si sagoi ni aku ini jum nong sabu ni buka. Oh ini laksan dah. Aduh ga, sampai lagi dengan lagi endi tu, nak ni yam. Gambar sana jah. Noi sintek so thalla ba. Apa bro? Kain itu dia. Kain mung seng baloi na ba? Yang sana di sana besok nong sukan sana tu. Mung seng juga. Mung seng balu ram dem. Lau gaya video masih kalau gaya silakan aku. Sing itu kalau drama. Sai bomnya ba. Polisi. Wari mem tu. Kut kalau ena sekaya sudah. Sudah bida udin ya. Ini aja. Luar tahu yang tahu mana. Sekarang itu sekarang kita sungguh ang kalay re. Kalay di kan aja tahu yang mana. Yang sungguh ang dulu ya. Sini polis yang jaga. Mana? Yang tapi ke wiper tu tekok re buka. Mana? Kamai sih kata ba. Nako. Sini. Gak panggil. Kena se polis mana tu mah. Nong lep tu benda. Kau kasar kalau dah. Satin awak ni. Sampai lu dah sih macam tu ni apa. Bas. Biar lah berjalan. Dari apa lagi ising cok tu ni apa kau. Mana ka ising may ada kalay dia pergi mengambil feelings tak tahu tidak ada lagi. Mana kalang kasut mana kalang dia. Macam ni. Dong. Ini mana semua. Sama Ini tinggal pasal. Aduh, lagi pun kita tanggal udah begini sih lagi kena se. Menunggu cip penungai tria pokok. Mana isi hijau laga. Sehingga ni apa? Pel apa ni? Menunggu lagi semalam polis lagi.
ꯅꯨꯡꯁꯤꯠ ꯍꯟꯗꯛ ꯍꯧꯖꯤꯛꯄꯨꯗꯤ ꯌꯥꯝ ꯊꯥꯔꯝꯗꯦ ꯃꯌꯥꯝ ꯌꯦꯡꯉꯣ ꯏꯁꯤꯡꯁꯦ ꯑꯩꯈꯣꯏ ꯌꯥꯝ ꯍꯟꯊꯈ꯭ꯔꯦ ꯀꯣ ꯑꯩꯈꯣꯏꯅ ꯁꯦꯡꯉꯤꯉꯩꯗꯤ ꯌꯥꯝ ꯍꯟꯊꯈ꯭ꯔꯦ ꯁꯤꯅ ꯌꯨꯝꯕꯤ ꯃꯈꯣꯡꯗꯣ ꯏꯁꯤꯡ ꯌꯥꯝ ꯂꯩꯍꯧꯋꯦꯕꯀꯣ ꯑꯗꯨꯒ ꯁꯤꯗ ꯂꯩꯔꯦ ꯑꯩꯈꯣꯏꯒꯤ ꯐꯂꯥꯡꯁꯤꯡꯁꯦ ꯍꯨꯠꯇꯣꯛꯑꯒ ꯀꯩꯅꯣ ꯇꯧꯋꯦꯕ ꯏꯁꯤꯡꯁꯦ ꯊꯥꯗꯣꯛꯏꯅꯦꯕ ꯃꯅꯨꯡꯗꯒꯤ ꯁꯤꯟꯇꯦꯛꯁꯁꯦ ꯑꯗꯨꯝ ꯇꯥꯎꯈ꯭ꯔꯦ ꯏꯁꯤꯡꯁꯦ ꯌꯥꯁꯤꯜꯂꯗꯤ ꯏꯁꯤꯡ ꯌꯥꯁꯟꯕꯗ ꯋꯥꯅꯤ ꯏꯁꯤꯡꯁꯦ ꯊꯜꯂꯕ ꯈꯪꯗꯦ ꯑꯗꯩꯁꯨ ꯊꯜꯂꯒ ꯌꯥꯗꯣꯏꯅꯦꯕꯀꯣ ꯄꯨꯔꯥ ꯆꯦꯜꯂꯤ ꯏꯁꯤꯡꯁꯦ ꯄꯨꯔꯥ ꯐꯖꯅ ꯆꯦꯜꯂꯤꯅꯦ ꯂꯩꯔꯝꯃꯦ ꯎꯆꯤ ꯆꯥꯕꯤꯔꯣ ꯑꯌꯥ ꯀꯤꯖꯩꯅꯦ ꯆꯠꯈ꯭ꯔꯦ ꯁꯤꯅꯤ ꯈ꯭ꯋꯥꯏ ꯇꯜꯂꯤꯁꯦ ꯑꯩꯈꯣꯏꯅ ꯉꯁꯥꯏ ꯀꯛꯄ ꯀꯩꯅꯣꯗꯣ ꯁꯤꯒ ꯂꯩꯔꯦ ꯁꯤꯒ ꯀꯥꯈꯠꯂꯤꯃꯦꯕꯀꯣ ꯁꯤꯒ ꯂꯤꯡꯇꯔꯁꯦ ꯅꯦꯠꯂꯒ ꯁꯤ ꯀꯥꯔꯤꯅꯤ ꯃꯌꯥꯝ ꯁꯤꯗ ꯂꯩꯔꯦ ꯍꯧꯖꯤꯛ ꯂꯣꯏꯅ ꯏꯃꯨꯡꯗꯩꯗꯤ ꯀꯪꯉꯦ ꯑꯗꯨꯒ ꯁꯨꯃꯥꯡ ꯌꯦꯟꯗꯤ ꯑꯝꯇ ꯀꯪꯗ꯭ꯔꯦ ꯑꯗ ꯃꯤ ꯃꯌꯥꯝ ꯂꯩꯅꯔꯦ ꯌꯥꯝꯗꯤ ꯀꯪꯊꯔꯦ ꯏꯁꯤꯡꯁꯦ ꯑꯗꯨꯒ ꯁꯨꯃꯥꯡꯗ ꯏꯁꯤꯡ ꯆꯦꯜꯂꯤ ꯍꯧꯖꯤꯛ ꯄꯨꯔꯥ ꯁꯦꯡꯕ ꯂꯣꯏꯔꯦꯀꯣ ꯌꯨꯝꯁꯦ ꯑꯗꯨꯒ ꯑꯇꯣꯞꯄꯗꯤ ꯏꯕꯣꯏꯗꯤ ꯁꯦꯡꯕ ꯂꯣꯏꯗ꯭ꯔꯦꯕꯀꯣ ꯁꯦꯡꯕ ꯂꯣꯏꯔꯒꯁꯨ ꯄꯣꯠꯁꯦ ꯆꯣꯠꯂꯤ ꯅꯝꯊꯤꯑꯕꯀꯣ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯐꯂꯥꯡ ꯍꯨꯠꯇꯣꯛꯑꯒ ꯏꯟꯊꯣꯛꯈꯤꯕꯒꯤ ꯈꯔ ꯖꯥꯡꯉꯤꯃꯦꯕꯀꯣ ꯉꯥꯏꯍꯥꯛ ꯈꯔ ꯀꯣꯟꯅ ꯑꯃꯨꯛ ꯁꯦꯡꯅꯕ ꯍꯥꯏꯅ ꯑꯗꯣ ꯑꯩ ꯏꯕꯣꯏꯗ ꯆꯠꯂꯨꯒꯦ ꯑꯩꯈꯣꯏꯒꯤꯗꯤ ꯂꯣꯏꯔꯦ ꯁꯤꯅꯤ ꯌꯥꯝ ꯖꯥꯡꯅ ꯑꯩꯈꯣꯏꯒꯤ ꯍꯨꯠꯇꯣꯛꯄꯗꯨꯅ ꯏꯁꯤꯡ ꯂꯩꯔꯤꯉꯩ ꯁꯦꯡꯍꯧꯕꯗꯨꯅ ꯂꯣꯏꯔꯦꯕꯀꯣ ꯑꯁ ꯐꯤꯕꯝꯗꯤ ꯁꯣꯛꯑꯦ ꯑꯗꯨꯒ ꯁꯤꯒꯁꯨ ꯂꯩꯔꯦ ꯆꯥꯛꯈꯨꯝꯒꯤ ꯁꯤ ꯍꯨꯠꯇꯣꯛꯑꯒ ꯁꯤ ꯁꯥꯏꯖꯁꯦ ꯁꯤ ꯍꯨꯠꯇꯣꯛꯑꯦꯕ ꯑꯗꯣ ꯏꯁꯤꯡꯁꯦ ꯆꯤꯡꯉꯤꯁꯦ ꯌꯥꯝ ꯆꯥꯡꯅ ꯆꯤꯡꯗꯦꯕꯀꯣ ꯇꯞ ꯇꯞꯅ ꯇꯨꯔꯦꯟꯗ ꯏꯁꯤꯡ ꯍꯦꯟꯕ ꯂꯦꯞꯇꯦ ꯍꯥꯏꯌꯦꯕꯀோ ꯑꯗꯣ ꯑꯩꯈꯣꯏ ꯁꯤꯅꯕꯨꯁꯤꯒ ꯂꯝꯕꯤ ꯀꯥꯏꯈꯤꯕꯁꯦ ꯁꯤꯅ ꯀꯩꯅꯣ ꯇꯧꯕ ꯏꯕꯣꯏꯗ ꯆꯠꯂꯨꯒꯦ ꯑꯁ ꯁꯨꯃꯥꯏꯅ ꯕꯔ ꯆꯠꯄꯁꯦ ꯇꯟꯕꯅ ꯐꯣꯂꯤꯅꯇ ꯂꯩꯄꯥꯛꯀ ꯌꯦꯡꯉꯣ ꯑꯗ ꯃꯣꯏ ꯆꯠꯐꯝꯁꯤꯁꯨ ꯃꯑꯣꯡ ꯆꯥꯗꯦ ꯐꯣꯂꯤ ꯉꯥꯛꯇ ꯃꯥ ꯁꯤꯟꯇꯦꯛꯁꯀꯁꯦ ꯇꯥꯎꯔꯤ ꯃꯥꯜꯂꯦ ꯁꯤꯒꯤ 1000 ꯂꯤꯇꯔꯅꯦꯕ ꯁꯦ ꯑꯃ ꯊꯧꯔꯤꯅ ꯏꯟꯍꯜꯂ ꯊꯝꯃꯝꯃꯤꯅꯦ ꯑꯗꯣ ꯅꯣꯏ ꯀꯩꯅꯣ ꯁ꯭ꯂꯣ ꯑꯣꯏꯔꯝꯃꯤꯁꯦ ꯅꯣꯏꯒꯤ ꯍꯟꯗꯛ ꯏꯕꯣꯏꯒꯤ ꯏꯃꯨꯡꯅꯤꯁꯤꯅ ꯑꯩꯈꯣꯏꯒꯤꯗꯤ ꯂꯣꯏꯔꯝꯃꯦ ꯑꯗꯣ ꯃꯣꯏ ꯂꯩꯔꯪꯒꯁꯦ ꯑꯃꯨꯛ ꯐꯖꯈ꯭ꯔꯕꯅꯦꯕꯀꯣ ꯃꯃꯥꯡꯗ ꯑꯃꯨꯛ ꯂꯩꯔꯪꯁꯦ ꯆꯪꯉꯨꯕꯗꯒꯤ ꯀꯩꯅꯣꯝ ꯇꯧꯔꯨꯔꯦ ꯑꯗꯣ ꯍꯟꯗꯛꯁꯨ ꯌꯥꯝ ꯀꯟꯅ ꯁꯦꯡꯉꯤ ꯔꯟꯖꯅꯥꯅ ꯍꯟꯗꯛꯇꯤ ꯑꯅꯝꯕꯅ ꯆꯣꯠꯍꯧꯗꯦꯗ ꯀꯣ ꯔꯟꯖꯅꯥꯀꯣ ꯃꯃꯥꯡꯗꯒꯤ ꯑꯩꯈꯣꯏ ꯀꯩꯅꯣ ꯈꯪꯅ ꯂꯩꯔꯕꯅꯤꯅ ꯍꯟꯗꯛꯇꯤ ꯍꯥꯏꯗꯤ ꯆꯣꯠꯂꯁꯨ ꯌꯥꯝꯅ ꯆꯣꯠꯇꯕꯀꯣ ꯑꯗꯣ ꯐꯜꯂꯨꯏ ꯍꯥꯏꯔꯝꯕꯒꯤ ꯑꯋꯥꯕ ꯈꯛꯇꯅꯦꯕꯀꯣ ꯍꯦꯟꯖꯟꯅꯗꯤ ꯆꯣꯠꯅꯗ꯭ꯔꯦ ꯃꯃꯥꯡꯒꯤꯗꯣ ꯑꯩꯈꯣꯏ ꯈꯪꯈ꯭ꯔꯦꯕꯀꯣ ꯑꯗꯨꯒ ꯁꯤꯒꯗꯤ ꯌꯦꯡꯉꯨ ꯃꯌꯥꯝ ꯍꯟꯗꯛꯀꯤ ꯏꯁꯤꯡꯁꯤꯗꯤ ꯂꯣꯏꯅ ꯌꯦꯡꯕ ꯅꯪꯉꯤ ꯆꯪꯉꯛꯑꯦ ꯑꯩꯈꯣꯏꯒꯤ ꯍꯟꯊꯔꯁꯨ ꯌꯥꯝ ꯍꯟꯊꯗꯕꯅꯤꯅꯅꯦꯀꯣ ꯄꯨꯔꯥ ꯁꯤꯒ ꯀꯥꯏꯔꯤꯅꯦꯕ ꯃꯌꯥꯝ ꯌꯦꯡꯉꯣ ꯑꯁꯤꯒ ꯀꯩꯅꯣꯅꯦ ꯄꯨꯔꯥ ꯑꯩꯈꯣꯏꯒꯤ ꯃꯄꯥꯁꯤꯒ ꯀꯥꯏꯔꯤꯃꯤ ꯋꯥꯇꯔ ꯁꯄ꯭ꯂꯥꯏ ꯀꯩꯅꯣꯒ ꯄꯥꯏꯞꯀ ꯂꯣꯏꯅ ꯖꯧꯔꯦ ꯌꯦꯡꯉꯣ ꯎꯕ꯭ꯔꯥ ꯃꯌꯥꯝ ꯏꯁꯤꯡꯒꯤ ꯃꯈꯣꯟꯁꯦ ꯑꯗꯨ ꯂꯧꯕꯨꯛꯀꯤ ꯀꯥꯡꯕꯨꯗꯤ ꯊꯨꯝꯃꯝꯃꯅꯤ ꯀꯩꯅꯣꯒꯤ ꯂꯧꯕꯨꯛꯇ ꯂꯣꯏꯅ ꯊꯨꯝꯈ꯭ꯔꯦ ꯑꯥꯗ ꯂꯩꯕ ꯌꯨꯝꯒꯁꯦ ꯃꯌꯥꯝꯗꯤ ꯎꯕ ꯐꯪꯗ꯭ꯔꯦꯀꯣ ꯑꯩ ꯑꯉꯧꯕ ꯑꯝꯇ ꯂꯧꯕꯨꯛꯁꯦ ꯂꯣꯏꯅ ꯊꯨꯝꯃꯦꯕ ꯑꯗꯨꯝ ꯃꯈꯣꯟꯁꯦ ꯇꯥꯏ ꯑꯗꯨꯗ ꯀꯤꯕ ꯐꯥꯎꯋꯦ ꯃꯌꯥꯝ ꯑꯁꯤꯅꯦꯕ ꯑꯗꯨꯒ ꯁꯤꯗꯁꯨ ꯏꯁꯤꯡ ꯆꯦꯟꯐꯝ ꯀꯔꯕꯥꯔ ꯑꯃ ꯂꯩꯕꯒꯤ ꯒꯨꯔꯨ ꯆꯦꯟꯁꯤꯜꯂꯤꯅꯤ ꯑꯗꯨꯒ ꯁꯣꯝꯗ ꯑꯩꯈꯣꯏ ꯅꯦꯝꯇꯣꯟ ꯀꯩꯅꯣ ꯈꯨꯜꯂꯨꯔꯤꯅꯤ ꯕꯥꯇꯤꯡ ꯉꯔꯥꯡ ꯕꯥꯇꯤꯡ 2 ꯇꯥꯎꯈ꯭ꯔꯦꯕꯀꯣ ꯑꯉꯥꯡꯕꯝꯒ ꯕ꯭ꯂꯨꯝꯒ ꯑꯗꯨ ꯕ꯭ꯂꯨꯁꯦ ꯐꯪꯉꯦ ꯑꯉꯥꯡꯕꯗꯤ ꯐꯪꯉꯛꯇ꯭ꯔꯦ ꯏꯁꯤꯡ ꯍꯟꯊꯔꯛꯄꯒꯤ ꯐꯤꯕꯝꯁꯦ ꯌꯥꯝ ꯊꯤꯅ ꯋꯥꯏ ꯑꯗꯨꯒ ꯑꯁꯤꯒꯤ ꯂꯝꯕꯤꯁꯤꯒꯩꯗꯤ ꯆꯠꯄ ꯌꯥꯗ꯭ꯔꯔꯣꯏ ꯃꯌꯥꯝ ꯄꯨꯔꯥ ꯂꯝꯕꯤ ꯊꯤꯡꯉꯦ ꯀꯩꯅꯣ ꯃꯃꯥꯡ ꯂꯝꯕꯤꯁꯨ ꯆꯠꯄ ꯌꯥꯗꯕ ꯃꯅꯤꯡ ꯂꯝꯕꯤꯁꯨ ꯆꯠꯄ ꯌꯥꯗꯕ ꯑꯋꯥꯕ ꯐꯤꯕꯝꯅꯤꯀꯣ ꯍꯧꯖꯤꯛ ꯇꯧꯅꯔꯤꯁꯦ ꯀꯩꯅꯣꯗꯤ ꯑꯩꯈꯣꯏꯕꯨꯗꯤ ꯃꯃꯥꯡꯂꯣꯝꯗ ꯊꯣꯛꯑꯒ ꯆꯠꯄ ꯌꯥꯕꯀꯣ ꯃꯌꯥꯝ ꯑꯃ ꯃꯃꯥꯡꯂꯣꯝꯗ ꯆꯠꯄ ꯌꯥꯗꯕ ꯃꯌꯥꯝ ꯑꯃ ꯂꯩꯌꯦꯕꯀꯣ ꯑꯗꯨꯗꯤ ꯃꯣꯏꯁꯦ ꯑꯋꯥꯕꯗ ꯇꯥꯔꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯕꯥꯃꯣꯟ ꯂꯩꯀꯥꯏꯁꯦ ꯏꯁꯤꯡ ꯍꯟꯊꯗ꯭ꯔꯤꯐꯥꯎꯗꯤꯀꯣ ꯑꯁꯤꯒꯤ ꯐꯤꯕꯝꯁꯦ ꯁꯥꯊꯤꯅ ꯋꯥꯕ ꯊꯣꯛꯐꯝ ꯈꯪꯗꯕꯗꯣ ꯑꯣꯏꯔꯦ ꯂꯧꯕꯨꯛꯇꯁꯨ ꯆꯠꯐꯝ ꯂꯩꯇꯕꯀꯣ ꯑꯩꯈꯣꯏꯒꯤ ꯏꯁꯤꯡꯁꯦ ꯂꯣꯏ ꯊꯥꯡꯒꯠꯈꯤꯅ ꯄꯨꯡꯂꯪ ꯂꯪꯈꯠꯈꯤꯕ ꯃꯤ ꯃꯌꯥꯝꯁꯨ ꯌꯦꯡꯕ ꯂꯥꯛꯅꯔꯦ ꯑꯗꯨꯒ ꯇꯨꯔꯦꯟꯗꯁꯨ ꯏꯁꯤꯡ ꯍꯟꯊꯕ ꯂꯦꯞꯇ꯭ꯔꯤ ꯍꯥꯏꯌꯦꯕꯀꯣ ꯁꯤ ꯂꯧꯕꯨꯛ ꯄꯥꯝꯕꯤꯁꯦ ꯂꯣꯏ ꯊꯨꯝꯃꯦ ꯌꯦꯡꯉꯣ ꯌꯥꯝ ꯍꯟꯗꯛꯀꯤꯁꯤꯗꯤ ꯑꯀꯤꯕ ꯐꯪꯕ ꯑꯣꯏꯅ ꯀꯩꯅꯣ ꯇꯧꯋꯤ ꯆꯥꯎꯋꯤ ꯃꯃꯥꯡꯒꯤꯗꯨꯗꯤ ꯈꯪꯗꯦ ꯃꯣꯏ ꯀꯩꯅꯣꯒꯁꯦ ꯁꯦꯡꯉꯝꯃꯦ ꯃꯅꯤꯡꯗꯁꯨ ꯆꯦꯜꯂꯤꯁꯤ ꯌꯦꯡꯉꯣ ꯏꯁꯤꯡ ꯃꯌꯥꯝꯁꯦ
ꯁꯣꯝꯗꯁꯨ ꯑꯩꯈꯣꯏ ꯁ꯭ꯀꯨꯜ ꯁꯣꯝꯗ ꯂꯩꯔꯦ ꯁ꯭ꯀꯨꯜꯗꯁꯨ ꯈꯔ ꯆꯪꯉꯝꯕ ꯃꯥꯜꯂꯤ ꯆꯪꯉꯝꯃꯦ ꯑꯅꯧꯕ ꯁ꯭ꯀꯨꯜ ꯁꯥꯔꯤꯅꯦꯀꯣ ꯑꯗꯩꯁꯦ ꯃꯌꯥꯝ ꯑꯗꯣ ꯇꯥꯛꯇꯥꯔꯤꯁꯦ ꯌꯦꯡꯉꯣ ꯁꯤꯒꯤꯁꯦ ꯁ꯭ꯀꯨꯜꯗ ꯆꯪꯉꯝꯃꯤꯅꯦꯕꯀꯣ ꯂꯩꯅꯔꯤ ꯃꯩ ꯆꯠꯅꯕ ꯇꯧꯔꯒꯦ ꯑꯩꯈꯣꯏ ꯂꯩꯍꯧꯄꯣꯛꯄꯤꯗꯁꯨ ꯏꯁꯤꯡ ꯃꯌꯥꯝ ꯆꯪꯅꯔꯦ ꯍꯥꯏꯌꯦꯀꯣ ꯑꯩ ꯆꯠꯍꯧꯔꯒꯦ ꯑꯗꯨꯒ ꯍꯣꯔꯦꯟ ꯑꯃꯨꯛ ꯌꯦꯡꯍꯜꯂꯛꯀꯦ